Manipur ki Governor Ajay Kumar Balaga warisanaraba matung point taretta yanabadegi ngasi arambai tengol na Yamlaba Khutlai sing fast MR da Sinakhre Khutlai sinaba aduda arambai tengol gi Yamlaba thomi sing amadi lamdam masigi maira paibi kayasu sarukyaki Khutlai khusinaba loiraba matung fast MR gi mamang thangba gate mamangda paumi singa unabada senior advocate Khaidem Manina Fongdok rakibada Michang Mikai Naidana Ching Tam Kaidana Khutlai Sing Asi Lokot Pamatautai Numit Tarit Nigi Manungda Khutlai Sing Loina Tingat Lakpa Haibasi Matam Tenmali Numit Tarit Ni Amaga Sangdokpana Fagani Haiki Governor na government of India की तरफ से की government of Manipur की तरफ से की governor rule की तरफ से की appeal में तोड़िब से खुलाई पाइबा आयन यादव पोर्नी अदुवा आयन यादव पोर और सुमोंग में तोड़िब दगी मणिपुर की situation सीधा पाई कर बसु मधुबु आपके नाम की दंता मितारे निमनुदा पिखलाऊ अदुगा अदु पिखला बोर्डी एक्सलोकन तो कुछ मसाला लोग रहता है जो मको काइन तोड़ में बामी हाला मामा अदु न सब कुन नाटक वेना कुकी लामेंटो हैं मसिंग ने एटेक तोड़ पदो मधु नाटक न बिगी तमक तोड़ बदु ऐरगदी सरकार ना मसाला मोय न चलने जब बताबने अब नाटक तरगदी कोई ये बताबने तमने ना मसंग मानल चंगे गवर्नमेंट ऑफ Manipur President rule की government से असीना चिंग तम मिशन में खाई नहीं तना तम दसु पिखलाओ हरी बस हमायना चिंग दसु सब चाना पिखलाओ पिखत बम थोड़ी पिखत तरह के आइन को में सबक तो सब ताना को तगम President rule से नियम चुम न तोरबा popular government हम लाइबंग हम तरह के President rule से है ना फरे अदोगा popular government हम याम ना मियाम ना हाई बता के तब हम ना बहुत से मंग मगदी अदुने है ना फै अदुने तरह के President rule ना याम है ना फै All Manipur Bar Association ki President P. Tom Chana Fongdok Rakibada PR Bu Thajabadagi Tampak ta Khutlai Tingatpa Asina Maram Oiraga Tampaka Central Laingaka Sinakhre Haiduna Chingdasu Khutlai Pikhalakpa Yai Sing gisu tam gisu lona ma che pegi ko peace process la pe ana na ba asa ke ko Khutlai ngai ke lona ma pikhala na ba matam se matam jana video adu degi de ko committee chendra peace committee chendra ko peace ko na ba ge thang se ma se ga ko pinu to wa to ji ta se ngai tra ge de ka na government da thaja ke ru yang pe de adu ko ma se oxy ke pia la ma to ida government na ma lai ha bu ge thaja ba do adu mo de phone dio ha bi se mai ha ro kan ba ta pa ni smai na to ge bo ita ge de Singing the Sumo ko tampaka ya nagre ida government ya ida mo so pakato ko ni ko jo ayam tuna no list mo so ibi kulai tingala ta kale nam de kai no da sai do ko punjan kita ta ke di mo mathan ta ho ga di mo so kai ba le ga ni la ko ji so jana kulai tingala kane kale na adi ki dang da ben amo ki oro mo tam ta di sang ko ko di irang ki mandra mo ba ne ko mana pau ha jara ne ko mo no so mo ki adi pau ko governor da tam de ta ge na ma kai Amaromda Khwairamban Bajar Coordinating Convener El Memana Fongdok Rakibada Governor da Thajabagi Icha Singna Khutlai Sing Asi Sinabani Kuki Singna Amukhana Lan Tarak Labadi Security Force na Kuki Lamhenba Singbu Marufangna Tantu Kigadawani National government ki security singjina mathau masak khangda badagi imalai bakse mang batare pai puna lengdana thambir makoi iranche mang bya ro ngakche bade ba adubu moy khoi yanare har ka ngasi di cha singjina thakchi kachi naina ahalaman thambir pa poche noina kahela roi har di yes okay har ka fly se thingale ba masai da moina akai toy tora ba kuki singche kari go moina lam hela ba aduga moy khulai su hapta amanungda moina pikhalaga thamgada ba madu ngamoi do leraga de char sing amadi governor na lebak thuai ne Laura Kanda, Leba Kaira, Nikana, Taito Tony, Noisina Togodam, Aduna Leba, Inganaba, Poro Hyperchep, Poro Pio Hyperchopire, Amokana crime to all no, Ek Topagi, Mami Ubamatanda, a quick force na, Sangjal Laga cookie tingo, Lekata and Mangalaga, Manipuri Wang the Tadoko, Asina quick Arepa Pyramida, Yarakadi Mama will be Pudimanga, Augi by Pipe with Tabiraba, British Royal Lengat Saturday Mulhodo, I don't mind a Sana Mama Sing, ready the lady, I bought from the top.
Arambai Tengol General Headquarter Corps of Military Police के Commissioner Waikhom Munindro Mangangna Fongdok Rakibada Governor na point tareta thajaba piraklaba matung ngasi Khutlai sing khutsinabani point sing aduda yauriba maru oiba sing adudi cookie sing na taliba demand sing pidaba lamdam masida mahusagi fibamda hanjillakna na hotnabada Arambai Tengol na mateng pangba jingyada leiriba maitegi lantum Central Force amadi State Force na cheksin na ngakba Karigumba Khutlai thadok laba matung cookie sing na khut tharak labadi athing balaitana tauning bada tauba yabagi ayaba piba Arambai Tengol gi thongmi sing uniform set laga chathok chachin taubada yahanba NRC athubada update tauba FMR chanahanba MLR amasung LR8 asi semdokpa amadi cookie sing na thariba poppy pambi sing yanthatuna drug maru fangna muthatpa sing asi yauri haiki Samsung development lang na buhon na bida ko ni sumating pangba. Aduga ako gi peripheral area da Lairiba Maitegi Sigi Yumsing Netraga Missing Do Central gi forces amasung state ki forces animakna yamna safe and secure oina thamgani haibagi point da adugi su yanaba moire kariuma kokina hairiba ngasigi khoi sigi pose pangthok kraba matung chida kariuma kokina Maitegi area da natraga Maitai da yamna akan momong da khut tharaktana asopan ke do tawraba adu daragadi Arambai Tengol na amona madugi ritale tawna bu hona da angamba khoi na tawning ba tawba akhoi na tawrkado poto mother government also accept we but I have Canada adugi poto the yes hai adu lenena village volunteer force aduga including Arambai Tengol yauna general amnesty leiriba ngasigi tawriba post deya asigi matung tarakda piba moido akoi oneba governor na khabar da su haigre na takpi ngasigi leiriba post ne manam horaga maduda maya idum samjarabani na madugi poto khoi wait and watch ni adu oiribra oidabra do khoi Arambai Tengol go na makata na yeng na laikini akoi gi leiriba Arambai gi Tengol gi hanagi moment se uniform selaga ga doraga khoi Arambai gi chachaba masida kari gumba amta problem le hendaba adu gi poto maga ayaba lai Manipur da tangdu leitaba puroknabagi pakhalakpa thorang singin manung chana Manipuri governor na ani wangna pari ba Khutlai sing thikalaknaba thangan khraba matung hairiba Khutlai sing adu numite ni gi manung da pikhalakadabani haibagi ngasi tre ni chanmun numit aroi bunumit asada Arambai Tengol na makoina sijinaramba kusu Khutlai sing concern authority da Sinakhre ai hoji leiriba si ahan Manipur rifle si getani mafam asida tongan ba ima sing CSO gi luching ba sing Lonena senior citizen amadi ebonike yauna Khutlai sing adu makoina witness oraga Sinakhre adubu hairiba kusu Khutlai sing sinari ba si understanding amagi makada sinapani tongan ba wafam kayama Arambai Tengol gi makai de issue concern authority da demand tori hairiba wafam sing asi yanara matung da kusu Khutlai sing asi tingalakibani hairi karigumba yanariba wafam sing asi thabakta onthorok traba aduga amukhana miyam da attack torokpa yabagi phibam da laaba Arambai Tengol na makhoi kusu Khutlai pajadrabasu makhoi na tawba ba thabaksin torokani haibagi sem saduna lei hanasu phodok lamli maram matuna concern authority na tangdu leita ba si tungkuina chatuna ing chikpalam da mamu hinnabagi damakta yanakiba wafam sing thabakta athu matamda onthorokpa haibasi miyam na pamnari video journalist Sanjabugulon Pawamjori by Ketrimayum Premchan, SKTV News, Imphal.